Manipur machet tana thugaiba pamba Kuki Khutlai Paiba Singda President rules ke Leingak Asina Sougatle Haibada Thoina Landre Leingak asigi Chief Secretary Security Advisor amadi DGP khudakta louthkkadabani haina Senjam Chirang Meira Paibi ke Secretary Heikham Ambrabati na phongdorakli Wafam masing ngasi sekmai asigi manung chana laiba Senjam Chirang ge community hall da maikay atung ge Meira Paibi amade khunja singna saruk yaraga pangthokpa wakat mifam da mahakna phongdokkibani wakat mifam aduda Heikham Ambrabati na hai Sirili Festival ge pau lauba chatpa pau missingna tongba MST ge basta Manipur haina thariba adu muthatkadabani haidna Gwaltabida Mahar Regiment ke personal singna athingba pirakpadagi paumi sing amuk halakiba adu Senjam Chirang Meira Paibi na akan mumongda condemn tawi Manipur ge garida Manipur thaba yaroi haibasigi wahantok kadino PR ge Leingak Asina masidagi henba miyam khangdaba lalong kaya Chatharam loi hainingai leite asigumba tanja sida miyam tumina leishinbagi mahut lamdamasigi CSO Meira Paibi amade miyam punna ihau ama changsal hojabadi lamdamase kari oirakani haiba tampangamde ngasina Manipur thaba muthatlu haibane tungda kari thaurang paikhalakadage haiba tampangamde loinana hojik leiriba Manipur Leingak ke Chief Secretary Security Advisor amade DGP ase lauthoklaga yellow furup singge maraktagi hapkadabani haina Ambrabati na makataki Manipur da leiriba region da leiriba akhoi chingya tamya da leiriba maruina khudam oina haibda akhoi Senjam Chirang khulkhul akhoi gidi lelol waife harau thengi makha da lause wan saru om thokwe amadi udre khukhung gi su makha da hoki bada masagi logda kukina yunge haidena phira lo ubai yengobagi da makta thawda Maitai macha akhoi lokpu akhoi di police ta phajallibane aduga chengmai police te kona lokthongribane adudi hojik se akhoi gi chirang gi makha da leiba lelo la phe harau then sansang moi meyam gi makha da leiba loksing ase kuki gi loima oi khagradraba asiju chirang hairanu kuki haira se haibada akhoi miyam prajana loima yaradraba masi yamna maram jade aina haijeningi bidi Manipur da leiba civil society mai bel amadi organization loima hominarase amatta oiba khongchang changminaraga yade haiba para Simat Minarasi